Laimaram Relief Camp ta Thauriyalaga Laikhidrabi Ningthaujam Purnimagi Imungda LMG na selgi mating pangkhri. Tabada yamna thamoi sokpa thodok ama oina tha asigi tang ahumda yaushang hoba numiki numidangda Laimarang High School da hangliba Relief Camp da changjafam lauduna lairakhibi Ningthaujam Purnima Chahi kunna school adugi veranda da Thauri yanduna laikhidre habigi pau tabadagi ngasi like-minded group LMG Manipur ki mihut kangbu ama Relief Camp asida chatuna laikhidrabi Purnima gi apopi Ningthaujam Subasini gi mafamda lupa lising taret ki mating pangduna imungi awabada saruk yakre. LMG Manipur na leptana lamdam sigi awana taraba singda mating panglakpagi saruk ama oina ngasigi tengbang adu pangkhibani. Tengbang khongchat aduda group asigi secretary Ojit Sorokhaibam, publicity secretary Rakesh Naurem, treasurer Kunjeshwar Mangsatabam, assistant secretary Surendra Ningomba, Joy Kumar Thokchom amadi Boinau Maibam na chingba members singsu saruk yakhi. Lai madi group ki timna masisi ibi masigi saradha si bilagli batang tara tukani saradha nangona ba yung manungi Hadito rasu mati ngoy na ba hayna lai madi group ki jane phande gi lupa lising tare katang pangplak chabani thamdani wa famdi Manipur da kangluk ki lamna ek lakhibadagi relief camp da laiba mayam sigi marakta suicide tawduna sibigi masing si nong gi seri juna lawpa paramaduna asigumba wakhal gi polum leirani wakhal gi anaba leirani habase ekoi gi akhang ai tokar sinna pungdokun leikhabani maramaduna haiba relief camp da laiba sing amasung ate di inmet mayam sing punamakse masi marak wakal gi anaba se divert tawba yaba adugumba ekoi akang ahi sing giti banbe singna ekoi hel ki awareness haiba tare ne masi pangtuk piraga di khara phagani tasenamaki asigumba thodo asi haiba thodo asina ahamanati mamang kaya thokre maramaduna asigumba awaba taraba imung asida laimandi group ki maiki degi ekoi minusigi tengbang hai batare saradasi nangana bagida makta ekoi lupa lising teresi pambalak chabani miyam nasu LMG da support tawiyu LMG politics ki ekoi adugumba influence leite dharmagi henaba karibata leite thamade lupa sama khaina raga taragi chisuna lingthong pai apumna pangalni haiba wakhalon da yufam oraga ekoi nomadi sigida bangaktani hinglingaida ekoi na awaba taraba kaya sing asida ekoi irta awaba tariba kya sing asida ekoi mating pangminaraga ekoi hingminabagi pakhaloda ekoi tawjabani maramaduna yamnasu laimadi group na sahi manga ekoi pharakadorba thabak kaya sing asi miyamna ubirangani maramaduna yamnasu support tawiyaba pumse laimadi